Hi everyone, welcome to my YouTube channel. ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯔꯒꯗꯤ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ, ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ꯫ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯩꯉꯣꯟꯗ ꯏꯁꯩ ꯁꯛꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯩꯇꯕꯅ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯈꯔꯗꯤ ꯑꯣꯏꯔꯤ꯫ ꯃꯇꯨꯡꯗ ꯃꯗꯨ ꯂꯩꯔꯀꯥꯟꯗ ꯑꯩ ꯏꯁꯩ ꯐꯖ ꯁꯛꯂꯛꯀꯦ, ꯑꯗꯨꯒ ꯑꯩꯒꯤ ꯀꯃꯦꯟꯗ ꯑꯩꯒꯤ ꯏꯟꯕꯣꯛꯁꯇ ꯈꯟꯕꯤꯔꯛꯄ ꯏꯁꯩ ꯃꯊꯪ ꯁꯛꯆꯔꯛꯈꯤꯅꯤ꯫ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯣꯏꯅ ꯁꯛꯄꯤꯔꯛꯇꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯞꯆꯔꯤꯕꯁꯤꯁꯨ ꯃꯤꯅ ꯄ꯭ꯔꯖꯦꯟ ꯇꯧꯕꯤꯔꯛꯄꯅꯤ꯫ ꯑꯩꯈꯣꯏ ꯁꯤꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯇꯥꯃꯣ ꯔꯥꯍꯨꯜ ꯑꯅ ꯑꯃ ꯂꯩ, ꯃꯥꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯖꯦꯟ ꯇꯧꯕꯤꯔꯛꯄꯅꯤ꯫ ꯑꯩꯒꯤ ꯑꯋꯥꯠꯄ ꯈꯨꯗꯤꯡꯃꯛ ꯃꯥꯅꯁꯨ ꯄꯤꯕꯤꯒꯦ ꯍꯥꯏꯅ ꯍꯥꯏ, ꯑꯗꯣ ꯑꯩꯁꯨ ꯌꯥꯝ ꯍꯔꯥꯎꯏ꯫ ꯀꯔꯤꯒꯤ ꯑꯩꯅ ꯇꯧꯔꯤꯕ ꯂꯝꯕꯤꯁꯤꯗ ꯈꯔꯇꯁꯨ ꯑꯣꯏꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯒꯤꯗꯃꯛ ꯑꯩꯅ ꯌꯥꯝ ꯍꯔꯥꯎꯖꯩ꯫ ꯍꯧꯖꯤꯛ ꯄꯤꯔꯝꯕꯅꯦ, ꯉꯔꯥꯡ ꯄꯤꯔꯛꯀꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯩ ꯉꯁꯤ ꯄꯤꯔꯝꯕꯅꯦ꯫ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯃꯁꯤꯒꯤꯗꯃꯛꯇ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯒꯤ ꯏꯁꯩ ꯇꯥꯕꯤꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯅꯝꯕꯤꯌꯨ, ꯁꯤꯌꯔ ꯇꯧꯕꯤꯌꯨ, ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯑꯗꯨꯒ ꯀꯃꯦꯟꯗ ꯐꯖꯩ ꯑꯣꯔ ꯊꯤ ꯍꯥꯏꯕꯗꯨ ꯊꯝꯕꯤꯔꯝꯃꯨ꯫ ꯁꯦꯝꯗꯣꯛꯆꯕ ꯌꯥꯕ ꯃꯈꯩꯅ ꯁꯦꯝꯗꯣꯛꯆꯒꯦ꯫ ꯑꯩꯗꯤ ꯏꯁꯩ ꯇꯝꯃꯨꯕꯁꯨ ꯂꯩꯇꯦ, ꯄꯥꯝꯖꯕꯒꯤ ꯍꯤꯔꯝ ꯑꯁꯤꯗ ꯈꯣꯡꯗꯥꯖꯔꯛꯄꯅꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯣꯐꯤꯁꯇ ꯂꯩꯕꯅ ꯑꯣꯐꯤꯁꯇꯒꯤ ꯏꯁꯩ ꯁꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯃꯦꯗꯥꯝ ꯂꯩꯇꯕ ꯃꯇꯝꯗ ꯈꯔꯗꯤ ꯁꯛꯑꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯊꯤꯔꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯀꯪꯂꯩꯆꯥ ꯉꯥꯛꯇꯅꯤ, ꯅꯣꯡꯃ ꯅꯠꯇ꯭ꯔꯗꯤ ꯅꯣꯡꯃꯇ ꯁꯤꯈꯤꯗꯧꯅꯤ꯫ ꯑꯗꯨꯅ ꯍꯤꯡꯃꯤꯟꯅꯔꯤꯀꯥꯟ ꯃꯇꯝꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯁꯤ, ꯑꯃꯅ ꯑꯃꯕꯨ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ꯫ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯌꯥꯎꯗꯅꯁꯨ ꯌꯥꯗꯦ꯫ ꯑꯗꯨꯅ ꯃꯁꯤ ꯍꯥꯏꯔꯒꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯔꯣꯏꯕꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯁꯔꯁꯋꯇꯤ ꯁꯔꯃ ꯂꯥꯏꯞꯄꯝꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯪꯗꯤ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫